5G network lakpasida yangna chongsinbana faradra masida wahangama 5G network Indian city sing the yamni yangna launch oirakli nan Jio naidokre India ki major city humputra mukta yamni yangna launch tawba horani amasung matang all India da thonghalani yam yangani amasung already launch to so hokre Assam ki chief minister Himanta Biswa Sharma nangarang hai ki Guwahati da di yam yang na launch tawragani amasung Assam ki kachin yohalagani but north east ki oina Manipur na hana 5G network panki Airtel ki amasung matang loina laklagani adubu 5G network lakbaga 4G device langthoklaga 5G support to mobile laina bahot nagadra 5G network hek ta choose to bana Kanagadra Masisu Hangamo directly. Experts in Gimot Matungina di 5G network laklena hekta chongsil lukinu karanitangay bikosini. Masigi ahan maram 5G ran to bona mobile gi battery yang na loyhali ani subuna 5G use tawraba Indian kaya na high call drop oibagi issue thengnari iPhone use to wishing na so high 5G use to bona battery yang na drain oy 5G data na 4G data dagi 10 times fast oy hairi maramasina content ama download tawbada yamna yangna loigani amasung yang liba makai data su consume tawbe hen gani 5G data gi mamal tangi aduna 5G da changlo content download tawge tawroi toku mana di fast oirabani na data hen kharcha oigani loi khiba khanghoro hairi 4G na 5G dagi slow oi website abegi content loina load tawba ngamdi maram aduna data leak na sangi sini internet speed phaba haibase matang da onthok na mathau ta kraba poni adubu 5G hapna maram oiraga data di yamna yangna loigani haibasi haire data leirambase zero ikiba khanghoroi sini kanagumna internet data yamna use toba mi oiragadi sen double changani aduga khajik use toba mi gi oina di 5G yangna choose toba kaidi maram di madi hanglambaga yenglambaga off toba minina 5G use to basingna data yang na loi khibadagi hingna ba data using limit thamba tangai faroi aduga matang da 5G use to rambadagi 4G network ta thamba yabagi su option leigani hojik wahang amana 4G khakta support oiba hojik ki majority mi sing use to nariba smartphone sing silubagi tangai fadaba lei tabra sini expert sing na hai 4G support to by smartphone matam sang na chatki gani adugi su mathakta hojik only major cities in the 5G facility pi bhaurakli all India ki kachin da thungbada chahi ama hena changkini hairi 5G use to by user ka na Twitter amadi social media da tweet tawnarakli 5G network ta hojik call drop ki issue yamna toina thengnari call hekta tat pasang da bana chingba masi mafam khuding da 5G laita bana oibe yai aduna 5G phajana leire hai kanda changsin bana phagani khalli kana gumbana asumna su hai 5G da upgrade torba tungda su network slow oiba thengnai kana gumbana asumna su complain tawnarakli 5G enable smartphone oiraga su 5G connect tawba yadabagi issue thengnai waram singa sidagi khangma ngami 5G da hojik chongsin daba yadi haibagi tangai fadaba leitri mayamgi experience amadi network makalasigi availability gi makhapona changbana phagani so thanks for watching